Manipuri Wari Bambi Channel na tabiriba pumnamakpu amuh hana taram noksari ngasisu mayamgi ngahak pothananabagdamak wari ama puduna laksari wari asigi mamingdi Vietnam lan manunggi kusi surung aiba pari yendrembam Vietnam gi lal haibase mayamna thoidok hendokna khangnaraba history da laihoraba yamna maru oiba lani lising mo samapan yankhai manga gi November gi tang amadagi haukeba North Vietnam na South Vietnam da communist sandorok na bahonabadagi oirakhiba warado lalado lising mo samapan humdra manga gi April kuntra da loisinki sanglaba sahi kungi lan manungda thengnarakhiba kaya adu da wari oina libada loiba nairaroi maru oina mapangal kallaba laibak America ga khungangi punsina namna oiba saukhatriba North Vietnam gi lanmi ga lamba paba haibase noroka sap manakhibani adubu mathona pharaba lanmi kaya aduna misam prajagi angakpa phanglaba mateng kaya ga loinana lalado chap chana thengnakhi hairiba laladugi manunggi wari singi manungda ngasi phawba adumak mayamna tabada akiba phawba wari amadi kusi tunnel gi wari ni film oinasu di tunnel red haina director Uwe Boll na phuthokuna hairiba khusem gi surung asida America gi lanmi amadi Viet Cong gi gorilla singna thengnakiba akiba phanglaba thodok sing ado utkre kusi khusem gi surung ase Vietnam gi Ho Chi Minh City da laiba Puchi haina khangnaba district adugi khun pumnamak samnahaliba yamna sangba khutchem gi surungni masigi sahi kul mangarom changna sakhiba surung asina mafam adugi sinmi singna namna oiba Viet Cong gi lanmi singna yengnabagi yamna sophisticated oiba nongmai bomb helicopter artillery kayadagi ngakthokpa ngamkhi French ki mayokta songna khiba lan gi matamda hutkhiba surung ase mafam adugi akanba singlaipa koina tauba leihau aduda hutpada yamna khudong chakhi loinana manungda khunja kaya gi marakta pau phaudok phaujin amadi French lanmi gi mayokta landa sinbada yamna khudong chaba oikhi lisimga samapan humpuda Vietnam lan yamna kansalakpa matamda Puchi district ase Viet Cong gi lanmi singi makhutta laikhi amadi mase yamna maru oirakpadagi makhata na amuk puthaba haurakhi aduga Kusi district lairiba khungang ayambaga loina phauna rakhi surung asigi thekna khoina amadi mafang longthokhibana masigi chapchaba asangba se khangde surung asidagi intelligence agent kaya training piduna Saigon tamna thajinba amadi South Vietnam da chathakhiba state offensive haina khangnaba lanjang adusu surung asidagi plan tawkhibani leihau yamna phabana mana masing amadi haira makhal suna phangba Kusi district ase Vietnam la na hek haurakpadagi tamba ngamdaba phibam amada laikhi lamda masigi mising asisu mathona yamna phai yumthong khudingi naha kayana mathona fana Viet Cong lanmi singi damak lan songnagani haina songthorakhi mapung marei fadriba angang ahal laman pumnamak thoraktuna mating pangkhi makhoina lainungda laiduna yengnaba singbu numidang thoraktuna landa sinbada yamna mai pakhi lisin samapan humpumanga dagidi makhoina namdam adugi South Vietnam gi lanmi pumnamak takthokpa ngamkhi loinana phongna gorilla singna Kusi gi sahar kayada military parade chalakhi asumna phibam phagalakpa se urubadagi President Johnson na lal aduda yauksinanaba lepkhi makhoina Kusi asauba military camp ama hangdokhi adubu khangdaduna makhoina saiba camp ado surung adugi hek mathakta sarami kaina thangda numidang khudingi attack tawraklibase kadaidagi no haina thigatlubada makhoigi asoiba khangjarakhi tunnel manungda lairiba pura khungang amagi mawongdani manungda hospital chaksang meeting tawpham tumpham loina lai numidang thораktuna
surung ado hutpagi leibak sing ado bom pokhai khibagi akutpa natraga torelda haithakiduna yengnabasingna khonggul lirakpa ngamdananaba yamna cheksinna honai surung manungda leiba matamda khwaidagi awaba se nungsit marang kaina phangaktaba asini masigi damakta leibak mathakta mafam khudingi makul sing huttuna thammi mapanda thoroknaba thong ado unana kupsinduna yamna haina lotchillaga thammi kaina thangda yeknabasingna ahoba makul sing ado hui sijanaduna thiba horkaba matamda makoina makul sing aduda morok makup yeknabana sijanaba sapon amadi firol sijanaduna khangdanaba honakhi karigumba kanda yeknabasingna mathakta koisinduna laikhiba matamda leinungda numit 15 hena lenba yaukhi adugumba matam aduda saba phangdaba amadi sor honanaba nungsit phangdabadagi awaba kaya ama mayoknakhi BC Vietcong singna karigumba kanda thaknanaba ising leitabadagi masagi hakki ising thakpa phauba yawi amadi labukta phangba hangoi lin kaujing harau chaba takhi makoina sor honba matamdasu laipakta uprakna na hiplaga laibakta makok napsinduna holi kanagumba amana sor khajiktang hena honanaba honabada mayam pumnamak awaba tagadauribani maduna surung manungda matam kuina leiba matamda makhoi pumnamak haksangdagi humang chatkhini pakatpadagi masi lengdana lei surung manungda hek sangkhrabadi mathak thongbagi order ningthina ngaktuna chatli makoina tummo hairaga tumgani saw hairaga sagani karigumba ilhaudaba taragadi mayam pumnamak awaba nangadauribani asumna surungi ka hena mama maphamda numit kayani leiruba misingna mapalda thorakpada mit udaba fawba yawi American singi oinasu asuki matik awaba nangnakhi panji stick saina khangnaba machin yamna tumba wa kaya kusi labuk amadi umangi mafam kayada BC singna Vietcong lanmi singna kom tauduna phumduna thamni phumlibasigi mathakta unawana kayana ningthina camouflage tawbana masida lanmi kaya ta sinkhi masida natana makhal makhalgi bobi trap kayana American singbu lan mayokna dana mathwai manghankhi kusi hairibon fom masida Americana mai pakpa ngamaktaba amadi makhoigi lanmi kaya mangsilakpadagi mafam asida nongwai kapningba mawongda kapada amadi bom thadaningba mawongda thadabada athingba lairakkhide Americana mafam asida sijinadraba bom kaya puraktuna thadakhi adubu lotuna lairiba BC Vietconggi lanmi sing gorilla singda khamthengna sapu pibadi ngamkhide kaina thangda America gi B-52 bomber kaya pairaktuna carpet bombing sathabadagi mafam asida tunnel kaya thugaiba ngamkhi loinana Vietconggi lanmi 13,000 ki manungda 13,000 khaktamak hinghauki adubu hairiba mafam asida Americana afaba khulai kaya sijinarabasu mai pakpa ngamkhide masidagi laloiraba matungda kusigi khunjasingi thauna amadi kathokpa adugidamak maikai kayadagi thaganarakhi amadi award kaya ama phangki ngasido Vietnamgi Ho Chi Minh City manungda kusi khungang ase thauna phana leihori